मरुओइबा पाउ Assam Rifles na mioi ama lupa kro ama hendagi brown sugar konana fagat khri Numit ini gi konsepta India gi Prime Minister Narendra Modi Bengaluru da thungkre tongan ber project kaya sangga Amadi India da haukiba pungpun mari asida nongna COVID-19 positive oiba mioi jam chani pan gani funi ko na kre mioi taruk na lekidre Kurumjari Nungtilgi poni news miang tabiraba mayam pumna mapu Bidyalaxmi na taram na uktari Kudeng thabida leiba kunsuba Assam Rifles ki kangbuna mioi ama lupa kro ama lak kunipan gi oigadaba brown sugar ga konana PVCP kuteng thabida gi fari ngarang numit yungba matung pung ani makhairom tabada Assam Rifles ki kangbu aduna PVCP kudeng thabida routine checking ta tharingaida Machugi Ecovan registration number MN01AS0672 ama khanduna thiba humbagi thabak chathaki Maduda gari adugi dashboard amadi speaker system da sapon kef tara mari yauramba thengnaki gari aduda thaurak liba driver da wahang pahong tawbada sapon kef sing da yauriba adu brown sugar ni amadi more dagi Churchanpur tamna purakhibani haiba khangbangamki mioi asidagi MI phone ama amadi sell oina lupa listing aniga jamapan hufutara so fagat pangamki farwa mioi adugi maming Thangkho Pau Kipgen Kawi Masagi Chahi Kuntramapan Sure Churchanpur district tagi Tuinom Coffee Kuldagini Makataba Ain Gyo Eba Tabak Lokataba Faraba Mioi Amadi Polam Singh Adu More Police Station da Kusina Kre Haidi Christian Heritage Institute CHI gi Mahiroi Singna Amur Falcon Kannabagidamag Chatharagli Amur Falcon Photography Contest Kidamak Selgi Mateng Taukri Institution Asigi Science Amasung Arts Stream da Class 11 Amadi 12 Tamliba Mahiroi Singna Khaigat Naduna Sel Asi GMLS Times ki editor da Kusina Kibani Mahiroi Singna Khaigat Nava Senfam Aduga Chap Manava Senfam Institution Asina Su Tengbang Duna Apunwa Senfam Asi Amur Falcon Photography Contest ki Makok Tarak Lava Singda Pigani Hairi Amur Falcon Yauna Mahausa Amadi Lamlaki Sa Uchek Sing Kanbada Mahiroi Singna Saruk Yabasi Institution Asigi Apamani Loinana Mahiroi Singna Mahausa gi Khal Kaitharak Liba Asidagi Ngakthok Naba Thaudang Kaya Su Lawrakani Haina Su Thajaba Thamni Hairi Prime Minister Narendra Modi India gi kha thangba state marida project kaya sanganaba amadi hawdoknaba numinini gi khongchatta ngasi Bengaluru da thungkhre Bengaluru da hek thungbaga state secretariat Vidana Sauda da leiba Sandpoints Kanaka da dasa amadi Maharshi Valmiki gi khubamda hekat lekat tamduna ikai khumnaba utki tungda Grandivira Sagoli Rayana KSR Railway Station da chatuna Mysuru Chennai Vande Bharat Express amadi Bharat Gaurav Kasi Darshan train lamthaki masiga loinana kro listing manga rom changna sawa Bengaluru gi matai oramna leba International Airport ta terminal anishu sangaki fit chamaga supna nipan wangba Nada Pravu Kempe Gowda ki Statue of Prosperity haina mingthonba khubam asisu hongnabi matung ina maikhum hangdoki mi la kayana saruk yaduna pangthokadoriba mifam amada mahaki oiba warol piramlaba matungda Tamil Nadu da leiba Dingdigulda Gandhigram Rural Institute ki kontra taruk shuba convocation thauramda saruk yaruna bagidamak Bengaluru thadokani aduda hayengna Andhra Pradesh ki Visakhapatnam da crore listing tara chamanga henbagi project kaya ama urep uyung tamba amadi sangagani amadi Telangana gi Ramagundam da leiba RFCL plan yang sinba chatlaba matung crore listing mapan chamanga henbagi rail amadi lambi thongi project kaya sangaba amasung urep uyung tamgani hairi Union Health Ministry gi data gi matung ina India da hokiba pungkun mari asida nongna COVID-19 positive oiba mioi chani pani funi toi thingna kre mioi listing amaga chani ga humfutara mathoina leina asidagi fagatki amadi mioi taruk na lekidre masiga tharaga hojik fawbada laichet asina maram oiraga lekidaba migi masingna punna
Lak mga lising kuntra cha mga kun loinana hojik India da COVID na naduna leiba migi masingna lising tarani thoi satre kayang khani thoi oidi. India da laina asi dagi fagat pagi chang na chada marifu tarani pan dasmik tare nipan oiki health ministry gi matung ina hojik fawda laina asi dagi ngak thok na ba leba asi gi oina kro chani ge tarama pan hena COVID vaccine ka thok re hairi. Laichet asina laikri ba mioi taruk asidi mangadi Kerala dagini aduga amana Rajasthan dagini. Loisilak pada maru iba pau amkan bisari. Assam Rifles na mioi ama lipakro ama hendagi brown sugar ga kona na fari. Numit ini ki konsepta India ki Prime Minister Narendra Modi Bengaluru da thungkre tongan ba project kaya sanggakre. India da haukiba pung kunmari asida no COVID-19 positive oiba mioi tani pani puni toi thengna kre mioi taruk na lekijai. Nungtil gi poni news miyang tabir ba mayam pumna mapo amukahana khurumjari.